mukka hanna taram na okchari nakoi ki host ayhak evangelist JP Thaimei ni Manipuri Sabbath School lesson study asibo hapta khudingi tattana tabiriba nakoi pumnamakpu ishor gi thoidok hendokpa bor adu pina pire hairaga sargatana thangliba khongthang asida Jishu Krista bu ngaibagi punsi asida henna mapung phaba bor adu ishor na pina bi shinu haibase ayhaki prathna ni tabiribasi Manipuri Sabbath School lesson study hour ni ngasi asi Sabbath School lesson number 9 adu ekoini yengadori second quarter 2024 ki 9th Sabbath ase ekoina ngasi ge para asi yengminagadori para asi ge mamingna the foundation of God's government the foundation of God's government hai ishor ge government ase ishor ge shason ase kram haina hodokpra masi hodokna na bakari kri foundation ahan bada kari kri masina semgalakpra kari na maru oiba khongthang oibra haibadu ngasi ge para aside ekoi sumaina neinagadori memory text oina Revelation 12:17 Pongdok piba tarani thoi gi taratareta sumaina haibiye and the dragon was enraged with the woman and he went to make war with the rest of her offspring who keep the commandments of God and have the testimony of Jesus Christ aduga dragon adu saubana mai hauraga nupi adubu mana kanna sauraga mai hauna saukre aduga nupi adubu amasung mahaki charon suron singbu macha masu singbu lan sokna naba dragon ado asauba mairi chaktuna mahak thokre nupi adugi macha masu sing adudi karamba mi singra hairaga ishor gi yathang sing adubu ngaktuna leiba amasung Jishu Krista gi testimony Jishu Krista bu thazaraga leiba mi sing adubu lan sokna naba dragon satan aduna thokre hai Revelation 12:17 de iduna leye aikoina khange prophecy da yemaganda dragon haibase ngasai gi mina explain tawba ngamlaroi da ba adugumba sa yamna akki tujungbagi sa oina thorakpa adunate adubo dragon haibase satan buni haiba khangkare aduga woman nupi haibase prophecy di yenglabadi masi singlup puni satan aduna singlup adubo lan sokna ningai thokre karamba singlup la haina Revelation 12:17 di yemaganda ishor gi ya thangsing ngaklaga leiba amasung Jishu Krista bu thazaba adugumba singlup adubo lan sokna naba thokre hai sidige ekoina khangba yabase isini now sing akon bada ishor gi asengba singlup se karamba singlup oigadra yathangakpa amasung Jishu bu thazaba asi oigani habase ekoina khangi hoi singlup na ekoi bu sarga pugadaba nate adubu ishor na masising ase aigi mi sing ne haina kaubi gadaba mi sing ado yathangakpa singlup oigani aduga Jishu bu thazaba singlup oigani yathang mawalodre Jishu bu khakta konge haiba adu oiraroi aduga Jishu mawalode yathang se khakta konge haiba se yararoi adubu yathangakpa Jishu bu thazaba ado asengba achumba lemhoba khandokraba singlup ni haina ishor ge Bible na iduna laye chaukraba universe taibang pan graha se ekoi ni yenglaga angakpa ekoi da phawe tha thawan mi chakna pairaga leiriba numit ki akoiba da prithvi na ungduna chatliba ningtham tha kalen tongan ba ekoi da seasons kaya piriba uchek wayana khonglaga leiriba turel chenthariba chingphachaba leiriba pumnama ase yenglaga aikoina khange that there is a master designer masi sing asibo phachana sem saraga phachana mong marin chathallaga leiba mi amadi leiye haibado aikoina uba phangi aduna pumnama ase taibang pan chaukraba universe graha asida lengliba chathariba hiram khuting mak ase aikoini yengba matamda kana gumba amagi yathang makhada di makoise chattuna leibani ko pangthok thorakpa natte ko hekta inchi ama soiba matamda makoi ase thengaina raga mangki gidaba pot ngaktani adubo kana gumba gi yathang amagi makhada emasi asida leigadabani asumaina chatgadabani haibagi hukum amagi makhada chattuna leibani haibaja aikoina chauraba universe ase yenglaga aikoina uba ngammi asumaina ishorna taibang pan ase semba haurakpa matamda mahaki chinbanda asi thoo asi layo asi tawo haiba kanda adumak thoktuna laiki madu sing ado ishor gi law ne mado ishor gi yathang kawe adugumado
ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯅ ꯃꯤꯑꯣꯏꯕ ꯑꯁꯤ ꯂꯩꯈ꯭ꯔꯣ ꯍꯥꯏꯅ ꯃꯤꯑꯣꯏꯕꯕꯨ ꯃꯈꯨꯠꯃꯛꯅ ꯁꯦꯝ ꯁꯥꯔꯒ ꯑꯍꯤꯡꯕ ꯁꯣꯔ ꯀꯥꯝꯁꯤꯜꯂꯒ ꯑꯍꯤꯡꯕ ꯃꯤ ꯑꯣꯏꯔꯛꯈ꯭ꯔꯕꯅꯤꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯃꯤ ꯑꯣꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔ ꯑꯁꯤ ꯑꯩꯈꯣꯏꯕु ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯃꯔꯨ ꯑꯣꯏꯅ ꯇꯥꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯦꯛꯇ ꯄꯪꯆꯣꯡ ꯆꯣꯡꯊꯣꯔꯛꯄ ꯅꯠꯇꯦ ꯌꯣꯡꯗꯒꯤ ꯑꯣꯜꯂꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯦ ꯍꯥꯏꯕꯗꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯎꯍꯜꯂꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪꯅ ꯑꯩꯈꯣꯏꯕꯨ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯅ ꯁꯦꯝꯕꯤꯕꯅꯤꯀꯣ ꯅꯪꯁꯦ ꯏꯁꯣꯔꯒꯤ ꯈꯨꯠ ꯁꯦꯝꯅꯤꯀꯣ ꯍꯥꯏꯕꯗꯨ ꯇꯥꯛꯈ꯭ꯔꯕꯗꯤ ꯑꯩ ꯑꯁꯦ ꯁꯦꯝꯕꯤꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯄꯨ ꯑꯗꯨꯕꯨ I will give my praises ꯑꯩꯒꯤ ꯊꯥꯒꯠꯄ ꯑꯩꯒꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯩꯅ ꯋꯔship ꯇꯧꯒꯗꯕꯗꯣ ꯀꯅꯥꯕꯨꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯇꯧꯕ ꯇꯥꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯧꯁꯤꯟꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯈ꯭ꯔꯒꯅꯤ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯅ ꯈꯪꯉꯤ That is why ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯩꯇꯥꯟꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯕꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤꯕꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯑꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯀꯥꯟꯗꯗꯤ ꯅꯪ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯅꯤ ꯍꯥꯏꯕꯗꯣ ꯁꯩꯇꯥꯟꯅ ꯎꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯍꯟꯗꯅꯤꯡꯉꯥꯏ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯅ ꯉꯥꯛꯇꯅꯤꯡꯉꯥꯏ ꯀꯟꯅ ꯃꯥꯛꯅ ꯂꯥꯟ ꯑꯁꯤ ꯁꯣꯛꯄꯅꯤ ꯑꯗꯨꯒ ꯁꯩꯇꯥꯟꯅꯁꯨ ꯑꯃꯨꯛꯀ ꯈꯪꯉꯤꯅꯦ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯍꯦꯛ ꯁꯣꯏꯕ ꯃꯇꯝꯗ ꯅꯪꯁꯦ ꯄꯨꯝꯅꯃꯛ ꯁꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯖꯦꯝꯁ 2:10 ꯍꯥꯏꯕꯗꯣꯀꯣ ꯂꯣꯏꯅꯃꯛ ꯑꯗꯨ ꯅꯪꯅ ꯐꯖꯅ ꯉꯥꯛꯂꯕꯁꯨꯀꯣ ꯑꯃ ꯍꯦꯛ ꯁꯣꯏꯔꯕꯗꯤ ꯂꯣꯏꯅꯃꯛ ꯉꯥꯛꯇꯕꯒ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯈꯪꯕꯒꯤ ꯃꯔꯝꯅ ꯁꯩꯇꯥꯟꯅ ꯌꯥꯊꯪꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯑꯗꯨ ꯃꯥꯅ ꯃꯤ ꯑꯃꯃꯝꯗ ꯂꯣꯏꯅꯃꯛ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯍꯟꯗ꯭ꯔꯕꯁꯨ ꯑꯃ ꯊꯨꯒꯥꯏꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯈꯪꯂꯒ ꯏꯁꯣꯔꯒꯤ ꯂꯣ ꯑꯁꯤꯗ ꯃꯥꯅ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯔꯒ ꯂꯣ ꯑꯗꯨ ꯌꯥꯊꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯒꯤ ꯑꯀꯟꯕ ꯇꯥꯔꯒꯦꯠ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯩꯇꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯊꯤꯕ ꯂꯣ ꯌꯥꯊꯪ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯏꯁꯣꯔꯅ ꯅꯪꯕꯨ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯁꯩꯇꯥꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯨꯀꯠꯆꯕꯅꯤ ꯀꯣ ꯅꯪ ꯑꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯤꯕ ꯌꯥꯊꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯊꯪ ꯑꯃꯗꯤ ꯅꯪꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯗꯨꯅ ꯂꯩ ꯃꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨ ꯁꯩꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯇꯥꯔꯒꯦꯠ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯞꯇꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪꯒ ꯏꯁꯣꯔꯒꯤ ꯌꯥꯊꯪꯒ ꯑꯗꯨꯒ ꯁꯥꯕꯥꯠꯀ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯀꯣꯟꯕ ꯃꯇꯝꯗ ꯁꯣꯛꯅꯔꯛꯀꯗꯕ ꯂꯥꯟ ꯑꯁꯤꯗ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯁꯩꯇꯥꯟꯒꯤ ꯈꯨꯗꯝ ꯑꯗꯨ ꯀꯔꯝꯕ ꯃꯤꯁꯤꯡꯅ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤ ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪ ꯑꯁꯤꯗꯒꯤ ꯀꯔꯤ ꯊꯣꯔꯛꯄ꯭ꯔꯥ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯥꯕꯥꯠ ꯑꯁꯤꯅ ꯀꯔꯤꯔꯥ ꯑꯗꯨꯒ ꯑꯀꯣꯟꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯅ ꯀꯔꯝꯕꯗ ꯁꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯄꯥꯔꯥꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯑꯍꯥꯟꯕꯗ ꯗ sanctuary and the law ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪ ꯑꯃꯁꯨꯡ ꯌꯥꯊꯪ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ Revelation 11ꯒꯤ verse 1ꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯐꯣꯡꯗꯣꯛꯄꯤꯕ 11ꯒꯤ ꯄꯣꯠ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ Then God's temple in heaven was open ꯏꯁꯣꯔꯒꯤ ꯅꯤꯡꯅ ꯁꯪ ꯁꯔꯒꯗ ꯂꯩꯕ ꯅꯤꯡꯅ ꯁꯪ ꯑꯗꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ And within his temple was sent the ark of his covenant aduga ishorgi ningna sang adugi manung aduda kari uwi ark of the covenant wayel yathangi upu adu uwe haina John the Revelator na iduna laye masise aikoina bhap taningai gi damakta earthly sanctuary aduda ko taibang panda Moses ki matamda laikiba sanctuary aduda chathakiba thauramsing ado aikoina phajana yenglabadi ark of the covenant ase yathangi upu ase kadaida leibra haibado aikoina uba ngamgani sanctuary ase saruk ahum thokpani court haiba amaga aduga amuka holy place haiba amaga most holy place haiba ishorgi yathangi upu ase ark of the covenant ase most holy place khwaidagi asengba mafam aduda thambani masi se chahi chupna lotlaga thambani mi kanana su ude masi uba numit asidi karamba numit khaktara hairaga aikoina Leviticus 16 da paba matamda day of atonement haina Yom Kippur haina ishorgi ningna sang sengdokpa numit aduda high priest na changba matamdu khaktada masigi ark of the covenant ase ubani adum nitigi daily sacrifice da makoina yathangi upu ase uba ngamde masi lotchinduna thambani aduga masigi law of God ishorgi yathangi upu ase akoina adum yengba matamda upu adugi manungda kari kari laye ishorgi asengba yathang tara adu laye aduga Aaron's rod haina Aaron gi chaichu adu laye aduga manna's pot
Israel masasingda pizikiba mana adu thambagi tengot adu thambani. Asi ahum asibu upu na upsinbani. Upu na masi upu manungda masi ahum se thambani. Masiga upu ase golden cover na sembani. Golden cover. Sanagi upu ni mase. Masiga upu asibu kari kawe mercy seat haina so kaubani. Thauzalge pambal haibani. Thauzalge pambal aduge manungda kari laibra ishorgi yathang adu laye isine nausing. Adu oirabadi masida aikoina khangadabase ishorgi thauzalga ishorgi yathang ase khaidokna de ishorgi thauzalga ishorgi yathang ase khaidokna de ishorgi yathang adubu ishorgi thauzal asina kupsinbani. That doesn't mean that yathang adu darkar leitre grace na chawkre haiba nate adubu yathang adu mangda ningai haina kupsillaga koisillaga cover tawraga thamlibadi karira ishorgi thauzal nane ishorgi thauzal nane. Everyday sacrifice nitigi Israel masasingna makoigi pap haidoktuna yaw puraga katpa ado ishorna makoigi mabukning hongba adu urga ishorna nungsiye ishorgi mercy ishorgi thauzal utpiye makoigi pap ado kokpiki. But the day of atonement shows that sin is remembered until the day of judgment. Aikoina Hebrew taragi ahum adu di yengba kanda kari hai aikoigi pap sing ase wayal bichargi numit adu phawba nangi pap asidi ning singani hai nangi pap ado kokpi khre adubu thamduna laye nangi pap ado sengdoktri hai bani. Hebrews taragi ahum gi matung inna ishorna aikoigi pap asidi kokpi khre adubu kokpi khra pap ado bichar numita muka puthorga madu sengdok ningai ki thamduna laye hai. Ishorgi thauzalgi mapalna aikoi ahingba punsi adu lawgadabani adubu aikoi bichar tawgadabadi karina tawgani ishorgi yathang aduna aikoi bichar tawgadabani haibadi aikoi ngasa hawdokpada aikoi haikhre taibangpan chawkhraba graha chawkhraba university lengli paliba thokliba pumnamak ase ishorgi yathang makhada chattuna laibani adubu ishorgi minungsi su laye aduda ishorgi minungsi laye ishorgi minungsi laibagi maramna mahakni yathang asi semlaga masi illu ko masi illadi no koi nungai ai phan pangani o numit na thana thawan michak na taibang pan na numit ki akoi bada chalu ko adu ari din koi phajana laigani adubu masi soiradi na koi akai atek nangani ichin inausing ishorgi yathang pi duna laye nungai na hingningai gi damakta soida ningai gi damak adu ishorgi thauzal ni ne ko ishorgi thauzal ni thauzal ga yathang ase khaina ba yaroi karisho aduna masida aikoina ubasidi karino ningna sangi manungda yathang leiba haibase nahan du so aikoina haikrabani ningna sang na symbolize tawbase karira sanctuary na symbolize tawbase ningna sang asi leibagi maram di karira ishor laye ishorgin minungsi thauzal laye haibadu utpi bani aikoibu ningna sang aduna aduga ishorgi yathang asina kari utpi pra aikoibu asiju ishorgi yathang asina aikoibu utpi butusu mahaki minungsi laye haibadu utpani the same thing tawbadabu ishorgi yathang na haibasiti pap tawgunu ko haiba pap tawrabadi kari taw haiba ningna sangda changla o aina amoka kokpi gani adu pap tawdana hingba punsi adu ishorna pame aikoibu aikoi ngamdabagi maramna o masidi aigi thauzal leitradi yaroi haidana ishorna mahaki thauzal asi pibi ningna sanga ishorgi yathanga khaina ba yade mokoi ani si chatminabani adugi maramna John the Revelator na Bible gi iroi laiba book adudi yengba matamda sarga uhalle ishorna Revelator John bu sarga gi ningna sang uhalle adu khak natra ningna sang adugi manungda yathangi upu adu uhalle aduna takpadi yathang ase mangde yathang ase laye ishorgi minungsina ishorgi yathang ase bu koisilaga laye habadu uttuna laye mathangda ishorgi yathang ase never change hong da bani ko immutable sub hong de maside eternal lomba naidana laibani mi kaya Christian kaya na hayang aside thauzal gi jukne lo laitre yathang laitre adubu ngasi ekoina tamgada basidi kri ishorgi wa yathang ase mangde ishorgi yathang ase mangde masidi lomba naida ba yathang Matthew 5:17 na kri ha Jesus Christana do not think that I come to abolish the law or the prophets ai lak pa se yathang ado manghaninga ai lak pani haina khangano I have not come to abolish them but to fulfill them ai makhoi bu manghaninga ai lak pa nate thonghaninga ai lak pani Jesus Christa gi wahi makni ne masise hoi hauji ki matamda Christian ayambana ishorgi yathang tara ase laitre masi cross da pukre mangkre haina ngasi ekoi po takpi tambiraga lai
ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤꯗꯤ ꯃꯁꯤꯁꯤ ꯕꯥꯏꯕꯜꯒꯤ ꯇꯤꯆꯤꯡꯗꯤ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯤꯐꯣꯔꯃꯔꯁꯤꯡ ꯖꯣꯟ ꯋꯦꯁꯂꯤ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯈꯣꯏꯅ ꯊꯣꯔꯛꯄꯁꯤꯁꯨ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯁꯦ ꯀ꯭ꯔꯣꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯤꯆꯤꯡꯗ ꯊꯣꯔꯛꯄ ꯅꯠꯇꯦ 바이블ꯒꯤ teaching ꯅꯠꯇꯦ ꯃꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯔ ꯍꯦꯛꯇ ꯁꯩꯇꯥꯟꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯊꯣꯔꯛꯂꯒ ꯍꯧꯔꯛꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀ꯭ꯔꯣꯁꯇ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯇꯔꯥꯁꯦ ꯂꯣꯏ ꯄꯨꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯗꯨ ꯉꯥꯛꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯇꯤꯆꯤꯡ ꯑꯁꯤꯗꯤ ꯀꯣꯟꯅ ꯊꯣꯔꯛꯄꯅꯦ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯦ ꯂꯩꯇꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯕꯗꯤ ꯃꯥꯡꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀ꯭ꯔꯣꯁꯇ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄ ꯌꯥꯔꯗ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯌꯥꯏ ꯍꯥꯏꯔꯣꯏꯅꯦ ꯈ꯭ꯔꯤꯁꯇꯤꯌꯟꯗꯤ ꯂꯥꯏꯔꯗꯨꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯐꯥꯎꯕ ꯃꯁꯤꯁꯦ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯝꯗꯦꯅꯦ ꯃꯤ ꯍꯥꯠꯂꯕꯗꯤ ꯃꯥꯒꯤ ꯗꯟꯗꯤ ꯂꯩꯅꯦ ꯂꯣ ꯂꯩꯅꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯒꯤꯁꯨ ꯂꯣ ꯂꯩꯅꯦ ꯇꯥꯏꯕꯪꯄꯥꯟꯗ ꯉꯁꯤ ꯆꯠꯅꯔꯤꯕ ꯂꯣ ꯑꯁꯦ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟ ꯃꯩꯍꯧꯔꯣꯜꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯌꯣꯀꯣ ꯍꯥꯠꯀꯅꯨꯀꯣ ꯍꯥꯏꯕ ꯂꯣꯗꯣ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯆꯪꯗꯨꯅ ꯂꯩꯅꯦ ꯍꯦꯕ꯭ꯔꯨꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ ꯅꯨꯡꯄꯥꯛꯇ ꯑꯩꯅ ꯑꯩꯒꯤ ꯂꯣꯁꯦ ꯏꯔꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯈ꯭ꯔꯕꯅꯤꯀꯣ ꯏꯟꯕ ꯏꯟꯗꯕ ꯑꯗꯨꯗꯤ ꯅꯪꯒꯤꯀꯣ ꯁꯤꯅꯤ ꯑꯗꯨꯕꯨ ꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯀꯃꯟ ꯁꯦꯟꯁ ꯂꯩꯌꯦꯅꯦ ꯃꯤꯕꯨ ꯊꯤꯅ ꯍꯥꯏꯔꯒ ꯐꯠꯇꯦ ꯃꯤ ꯍꯥꯠꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯇꯝꯕꯤꯗꯨꯅ ꯂꯩꯌꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯂꯣ ꯑꯗꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯤ ꯍꯥꯠꯂꯁꯤꯔꯥ ꯍꯥꯠꯀꯅꯨ ꯑꯗꯨꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯁꯤꯔꯥ ꯌꯥꯗꯦ ꯍꯥꯏꯒꯅꯤ ꯏꯃꯥ ꯏꯄꯥꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯌꯥꯗꯦ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯁꯥꯕꯥꯠ ꯉꯥꯛꯁꯦ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯁꯤꯗꯤ ꯂꯣꯗꯤ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯕ Psalm 19ꯗ Psalm 119ꯗ Romans 7ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯍꯣꯡꯗꯕꯅꯤꯀꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯄꯔꯐꯦꯛꯅꯤꯀꯣ ꯃꯄꯨꯡ ꯐꯥꯕꯅꯤꯀꯣ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯇꯥꯏꯝ ꯕꯥꯎꯟ ꯂꯩꯇꯦꯀꯣ ꯃꯇꯝ ꯑꯀꯛꯅꯕ ꯂꯩꯇꯦꯀꯣ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩꯌꯦꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯄꯨꯡ ꯐꯥꯈ꯭ꯔꯕ ꯑꯁꯣꯏꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀ꯭ꯔꯣꯁꯇ ꯀꯔꯝꯍꯥꯏꯅ ꯄꯨꯒꯦꯔꯥ ꯍꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀ꯭ꯔꯣꯁꯇ ꯄꯨꯈꯤꯕ ꯂꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ Ephesians chapter 2ꯒꯤ verse 15ꯗ ꯄꯥꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ law of ordinances ꯍꯥꯏꯕꯅꯤ law of ordinances ꯇꯦꯝꯄꯜ ꯔꯤꯆꯨꯋꯦꯜꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯝꯕ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯌꯥꯎ ꯃꯆꯥꯕꯨ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯔꯒ ꯏ ꯈꯤꯛꯂꯒ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯂꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯄꯨꯈ꯭ꯔꯦ ꯀ꯭ꯔꯣꯁꯇ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯎ ꯍꯥꯠꯇꯨꯅ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯕꯗꯨꯗꯤ ꯖꯤꯁꯨ ꯂꯥꯛꯄ ꯑꯗꯨꯕꯨ ꯄꯣꯏꯟ ꯇꯧꯕ ꯅꯠꯇꯦ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯍꯥꯏꯕꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯑꯗꯨꯕꯨ ꯄꯣꯏꯟ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯈꯤꯕ ꯌꯥꯊꯪꯁꯤꯡ ꯀ꯭ꯔꯣꯁꯇ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯊꯪ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀ꯭ꯔꯣꯁꯇ ꯄꯨꯈ꯭ꯔꯦ ꯌꯥꯊꯪ ꯇꯔꯥ ꯉꯥꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯦꯛꯁꯦꯞ ꯑꯩꯈꯣꯏꯅ ꯁꯥꯕꯥꯠ ꯑꯗꯨ ꯄꯥꯝꯗꯕꯒꯤ ꯃꯔꯝꯅ ꯌꯥꯊꯪ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯥꯛꯀꯗꯧꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣ ꯉꯥꯛꯇꯨꯅ ꯂꯩꯌꯦ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯣ ꯂꯩꯇꯦ ꯍꯥꯏꯅ ꯂꯥꯎꯔꯒ ꯂꯩꯌꯦ ꯑꯗꯨꯕꯨ ꯂꯣꯗꯤ ꯉꯥꯛꯂꯒ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤꯗꯤ ꯅꯦꯚꯔ ꯆꯦꯟꯖ ꯑꯁꯤ ꯍꯣꯡꯂꯣꯏ ꯕꯥꯏꯕꯜꯒꯤ ꯋꯥꯅꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯗ Sabbath and the law ꯀꯣ ꯍꯧꯖꯤꯛꯇꯤ ꯂꯣ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯣ ꯃꯌꯥꯝ ꯑꯁꯦ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯂꯣꯏꯅ ꯉꯥꯛꯄꯅꯤ ꯑꯗꯨꯕꯨ when it comes to Sabbath ꯑꯁꯦ ꯂꯥꯛꯈ꯭ꯔꯕꯗꯤ ꯂꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯅꯤ Ezekiel 20ꯒꯤ 12 ꯑꯃꯁꯨꯡ 20ꯗ ꯄꯥꯕ ꯃꯇꯝꯗ ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯅ Sabbath ꯉꯥꯛꯂꯤꯕꯁꯦ ꯀꯔꯤꯔꯥ ꯍꯥꯏꯔꯒ The Sabbath is an eternal symbol of our rest in Him ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯥꯕꯥꯠ ꯉꯥꯛꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯎꯠꯊꯣꯛꯄꯅꯦ ꯍꯥꯏꯅ Ezekiel 20ꯒꯤ 12 ꯑꯃꯁꯨꯡ 20ꯗ ꯏꯗꯨꯅ ꯂꯩ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯔꯒ ꯆꯠꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯁꯥꯕꯥꯠ ꯑꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯅꯪ ꯄꯥꯟꯒꯦ ꯁꯥꯕꯥꯠ ꯑꯗꯣ ꯄꯥꯟꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯥꯕꯥꯠ ꯑꯗꯣ ꯉꯥꯛꯄ ꯇꯥꯏ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩ ꯁꯥꯕꯥꯠ ꯑꯁꯤ ꯉꯥꯛꯂꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯁꯥꯕꯥꯠ ꯉꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤ ꯍꯥꯏꯕ Ezekiel 20ꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯥꯕꯥꯠ ꯉꯥꯛꯂꯤꯕꯁꯤꯗꯤ ꯁꯔꯒꯗ ꯁꯥꯕꯥꯠ ꯉꯥꯛꯀꯗꯕ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯅꯤ ꯍꯥꯏ ꯀꯣ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯅꯤ It is a symbol of race ꯃꯁꯤ ꯄꯣꯊꯥꯕꯒꯤ ꯁꯤꯝꯕꯣꯜꯅꯤ ꯈꯨꯗꯝꯅꯤ not of works ꯊꯕꯛ ꯁꯨꯕꯒꯤ ꯃꯄꯥꯟ nate of grace not of legalism ꯅꯪꯒꯤ ꯑꯐꯕ ꯑꯇꯧꯃꯟ ꯀꯌꯥꯅ ꯅꯪ ꯁꯔꯒ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯎꯍꯟꯕꯅꯤꯅꯦ ꯄꯣꯊꯥꯕ ꯑꯗꯨꯅ ꯅꯪꯕꯨ ꯁꯔꯒ ꯌꯧꯍꯟꯒꯅꯤ ꯍꯥꯏꯅ ꯎꯍꯟꯕꯅꯤꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯅ ꯀꯣ ꯑꯩꯈꯣꯏ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛ ꯑꯗꯨꯅ ꯅꯪ ꯁꯔꯒ ꯌꯧꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯣꯊꯥꯕ ꯑꯗꯨ ꯃꯤ ꯑꯗꯨꯅ ꯁꯔꯒ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯊꯥꯕ ꯐꯪꯂꯕ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯐꯪꯂꯕ ꯖꯤꯁꯨꯒ ꯂꯩꯃꯤꯟꯅꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯒꯤ ꯈꯨꯗꯝ ꯑꯗꯣ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯑꯩꯒꯤ ꯁꯥꯕꯥꯠ ꯑꯁꯤ ꯉꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯕꯥꯏꯕꯜꯅ
ꯑꯗꯨꯒꯤꯗꯃꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯥꯕꯥꯠ ꯉꯥꯛꯄꯅꯤꯅꯦ ꯁꯔꯒ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯑꯩ ꯁꯥꯕꯥꯠ ꯉꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯔꯒꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯁꯥꯕꯥꯠ ꯉꯥꯛꯄꯅꯤꯅꯦ ꯀꯣ ꯑꯩꯒꯤ ꯊꯕꯛꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨꯗꯤ ꯀꯔꯤꯔꯥ ꯄꯣꯠ ꯊꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯄꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯕꯨ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯅꯤꯒꯤꯗꯃꯛꯇ ꯉꯥꯛꯑꯣ ꯍꯥꯏ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ Exodus 20ꯒꯤ verse 8 through 11ꯗ ꯄꯥꯕ ꯃꯇꯝꯗ ꯃꯔꯝꯗꯤ ꯅꯪꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯅꯪ ꯑꯁꯦ ꯁꯦꯝꯕꯤꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯅꯪ ꯈꯨꯔꯨꯝꯒꯗꯕꯅꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯑꯩꯈꯣꯏꯅ Deuteronomy chapter 5ꯒꯤ verse 12ꯗꯒꯤ 15 ꯐꯥꯎ ꯄꯥꯕ ꯃꯇꯝꯗ ꯃꯔꯝꯗꯤ ꯅꯪ ꯑꯁꯦ ꯄꯥꯞ ꯇꯥꯔꯒ ꯄꯥꯞꯇ ꯃꯥꯡꯈꯤꯒꯗꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯏ ꯇꯥꯕꯤꯔꯒ he redeemed ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯟꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯔꯝꯅ ꯅꯪ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥꯁꯤꯡꯅ ꯏꯖꯤꯞꯇ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯃꯤꯅꯥꯏ ꯄꯣꯟꯊꯥ ꯑꯗꯨꯗꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛꯀ ꯆꯤꯡꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯁꯤ ꯅꯤꯡꯁꯤꯡꯉꯣꯀꯣ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯟꯗꯣꯛꯄꯤꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯔꯝꯅ ꯅꯈꯣꯏ ꯑꯩꯕꯨ ꯁꯥꯕꯥꯠ ꯉꯥꯛꯑꯣꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯖꯤꯞꯇꯒꯤ ꯍꯥꯟꯅ ꯃꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯄꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯥꯕꯥꯠ ꯍꯥꯟꯅ ꯉꯥꯛꯄ꯭ꯔꯥ ꯏꯁ꯭ꯔꯥꯑꯦꯜ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏ ꯏꯖꯤꯞꯇꯒꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯤꯞꯇ ꯃꯈꯣꯏ ꯁꯥꯕꯥꯠ ꯍꯥꯟꯅ ꯉꯥꯛꯑꯣ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯌꯦ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯄꯤꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯑꯗꯝꯕꯨ ꯍꯥꯟꯅ ꯁꯦꯝꯕ꯭ꯔꯥ ꯁꯥꯕꯥꯠ ꯍꯥꯟꯅ ꯄꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯕꯨ ꯍꯥꯟꯅ ꯁꯦꯝꯕ꯭ꯔꯥ ꯁꯥꯕꯥꯠ ꯍꯥꯟꯅ ꯄꯤꯕ꯭ꯔꯥ ꯃꯤ ꯍꯥꯟꯅ ꯁꯦꯝꯃꯦ ꯅꯪꯕꯨ ꯁꯦꯝꯕꯤꯈ꯭ꯔꯦ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯕꯒꯤ ꯅꯪ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯅꯪ ꯁꯥꯕꯥꯠ ꯉꯥꯛꯑꯣ ꯑꯗꯨꯗꯤ ꯅꯪꯕꯨ ꯁꯦꯝꯕꯤꯒꯦ ꯍꯥꯏꯗꯦ ꯕꯥꯏꯕꯜꯗ ꯑꯁꯤ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯏꯟꯠꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯣꯏꯟꯠꯗꯤ ꯀꯔꯤꯔꯥ ꯑꯩꯈꯣꯏꯅ ꯁꯥꯕꯥꯠ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯀꯟꯕꯤꯈ꯭ꯔꯦ ꯑꯩꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯁꯥꯕꯥꯠ ꯉꯥꯛꯄꯅꯤꯅꯦ ꯌꯥꯊꯪ ꯉꯥꯛꯄꯅꯤꯅꯦ ꯑꯩꯕꯨ ꯀꯟꯕꯤꯁꯅꯨ ꯍꯥꯏꯅ ꯑꯩ ꯌꯥꯊꯪ ꯉꯥꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯗ ꯑꯩꯈꯣꯏ ꯈꯪꯈ꯭ꯔꯦ ꯑꯗꯨꯅ ꯂꯣ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯂꯣ ꯉꯥꯛꯄ ꯑꯁꯦ ꯃꯁꯤ ꯂꯤꯒalism ꯅꯠꯇꯦ ꯃꯁꯤ ꯉꯥꯛꯂꯒ ꯑꯩ ꯁꯔꯒ ꯆꯠꯅꯤꯡꯉꯥꯏ ꯍꯥꯏꯅ ꯉꯥꯛꯂꯒ ꯂꯩꯔꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯗꯨꯗ ꯈꯔꯁ ꯏꯁꯣꯔꯒꯤ ꯁꯦꯔꯥꯞ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯅꯪ ꯀꯩꯗꯧꯉꯩꯗꯁꯨ ꯉꯝꯂꯣꯏ ꯑꯩ ꯀꯩꯗꯧꯉꯩꯗꯁꯨ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯊꯪ ꯉꯥꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯔꯥ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯟꯕꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯁꯦꯝꯕꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯟꯗꯣꯛꯄꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯁꯥꯕꯥꯠ ꯉꯥꯛꯀꯗꯕꯅꯤ ꯗ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯑꯩꯈꯣꯏꯅ Revelation 12ꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯧꯕ ꯂꯥꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯏ ꯁꯔꯒꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛꯀ ꯇꯥꯏꯕꯪꯄꯥꯟ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯀꯟꯇꯦꯛꯁꯇ ꯑꯃꯨꯛ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯁꯤꯡꯂꯨꯞ ꯑꯃꯁꯨꯡ ꯁꯩꯇꯥꯟ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯏ ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯁꯦ Revelation 13ꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯩꯇꯥꯟ ꯑꯁꯤꯅ ꯑꯔꯣꯏꯕ ꯀ꯭ꯂꯥꯏꯃꯦꯛꯁ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯍꯥꯠꯅꯅꯕ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯏꯁꯣꯔꯗꯒꯤ ꯆꯤꯡꯊꯣꯛꯅꯅꯕ ꯑꯀꯟꯕ ꯂꯥꯟ ꯑꯁꯦ ꯁꯣꯛꯅꯔꯛꯀꯅꯤ ꯁꯛꯇꯤ ꯄꯥꯏꯕ ꯑꯅꯤꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯩꯍꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ Revelation 13ꯗ ꯑꯩꯈꯣꯏꯅ ꯁꯥ ꯑꯅꯤ ꯎꯏꯅꯦ land beast sea beast ꯀꯣ ꯁꯃꯨꯗ꯭ꯔꯗꯒꯤ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯄ ꯁꯥ ꯑꯃ ꯑꯗꯨꯒ ꯀꯪꯐꯥꯟꯗꯒꯤ ꯀꯥꯈꯠꯂꯛꯄ ꯁꯥ ꯑꯃ ꯑꯣꯏꯅꯦ ꯁꯃꯨꯗ꯭ꯔꯗꯒꯤ ꯀꯥꯈꯠꯂꯛꯄ ꯁꯥ Revelation 13ꯒꯤ sea beast ꯑꯗꯨꯗꯤ ꯀꯅꯥꯔꯥ papal Rome-ꯅꯤ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯦꯅꯦ ꯑꯗꯨꯒ Revelation 13ꯒꯤ land beast ꯀꯪꯐꯥꯜꯗꯒꯤ ꯀꯥꯄ ꯁꯥ ꯑꯗꯨꯗꯤ ꯀꯅꯥꯔꯥ prophecy-ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯤꯁꯦ United States of America-ꯅꯤ ꯍꯥꯏꯈ꯭ꯔꯦꯅꯦ ꯃꯁꯤ ꯑꯅꯤ ꯑꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯔꯣꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ ꯅꯝꯊꯒꯅꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯕꯨ persecution ꯄꯤꯒꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯅꯠꯇ꯭ꯔꯒ ꯄꯦꯄꯜ ꯔꯣꯝꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇꯦ ꯄꯔꯃꯤꯁꯟ ꯄꯤꯗꯦ Sabbath school ꯑꯁꯤꯅ ꯑꯗꯨꯕꯨ Sabbath school ꯑꯁꯤꯒꯤ ꯃꯈꯥꯗ ꯈꯔ ꯇꯆ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ Daniel 7ꯗ ꯌꯦꯡꯂꯕꯗꯤ the little horn ꯃꯆꯤ ꯃꯆꯥ ꯑꯃ ꯀꯥꯔꯛꯄ Daniel 8ꯒꯤ ꯁꯥ ꯑꯗꯨꯗ ꯃꯆꯤ ꯃꯆꯥ ꯑꯃ ꯀꯥꯔꯛꯄ little horn ꯑꯁꯤꯅ kari tawgani haibra haraga he will intends to change times and law madugi sa aduna papal Rome bo haibane Daniel 7 gi little horn ase masigi sa asina ishor gi yathang amasung ishor gi matam adu hongdokna na bo hotnagani aikoi loina khange karamba singlokna karamba mina ishor gi yathang ase hongdokhibra hongdokhiye ishor gi yathang number 2 da murti semgunu hairaga murti semlaga murti thamlaga khurumlaga leiba aikoi uwe ngasi kanagi singlopla kanara hongdokhibado ishor gi sabat asibu lauthorga Sunday the first day of the week ase pusilaga ishor bo khurumba numit onthoklaga leye kananara aikoi loina khangene adubu masida aikoina khangadabase Revelation 12 ki 17 amasung Revelation 14 ki 12 ki matung inna aikoina yenglabade ishor gi asengba singlop adudi ko karamba singlop oigadra singlop kayamuk leishunu adubu asengba ishor gi singlop adudi ishor gi yathangak pa mi sing amasung Jisu Krista gi thazaba leiba mi sing ado ishor gi asengba singlop ni hai hoi nang ai charga chatpa chattaba adudi ishor ga nanga aikoi ni gi marakta ishor gi bichar ni
ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯤ ꯀꯔꯝꯕ ꯁꯤꯡꯂꯨꯞꯂꯥ? ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯂꯒ ꯂꯩꯕ ꯁꯤꯡꯂꯨꯞ ꯑꯗꯨ ꯀꯅꯥꯔꯥ ꯉꯁꯤ ꯑꯩꯈꯣꯏ ꯊꯤꯕ ꯇꯥꯏꯌꯦ. ꯍꯣꯏ, ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯂꯒ ꯂꯩꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗ ꯑꯩ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯁꯔꯒ ꯆꯠꯂꯅꯤ ꯍꯥꯏꯕꯒꯤ ꯒꯥꯔꯥꯟꯇꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ. ꯃꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯤꯡꯂꯨꯞꯇꯒꯤ ꯃꯥꯡꯈꯤꯒꯗꯕ ꯀꯌꯥ ꯂꯩꯌꯦ. ꯑꯗꯨꯕꯨ ꯁꯤꯡꯂꯨꯞ ꯑꯣꯏꯅ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕ, ꯂꯦꯝꯍꯧꯕ, ꯈꯟꯒꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯉꯥꯛꯂꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕ ꯂꯩꯕꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯁꯤꯡꯂꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏ. ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯍꯧꯖꯤꯛꯇꯤ ꯀꯥꯎꯟꯇꯔꯐꯤꯠ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯀ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯀꯥꯎꯟꯇꯔꯐꯤꯠ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯃ ꯑꯁꯤ ꯑꯃꯨꯛꯀ ꯊꯝꯖꯤꯜꯂꯒ ꯃꯁꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯒꯗꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯆꯠꯊꯔꯤꯕꯁꯦ ꯑꯩꯈꯣꯏ ꯎꯋꯦ. So Sabbath was transferred to Sunday. ꯍꯞꯇꯥꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯈ꯭ꯔꯦ, ꯅꯨꯃꯤꯠ ꯑꯁꯦ ꯍꯣꯡꯗꯣꯛꯈ꯭ꯔꯦ. ꯑꯁꯤ ꯅꯨꯃꯤꯠꯇ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯃꯁꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯩ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏꯕꯗꯤ ꯀꯔꯤ? ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯕꯨ ꯈꯨꯔꯨꯝꯃꯨꯀꯣ. ꯇꯔꯦꯠꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯒꯤ ꯅꯨꯃꯤꯠꯅꯤꯀꯣ, ꯑꯩꯉꯣꯟꯗ ꯄꯤꯌꯨꯀꯣ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯗꯨꯅ ꯂꯩꯌꯦ. ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯥꯕꯥꯠ ꯁ꯭ꯀꯨꯜꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯕꯁꯦ ꯀꯔꯤꯔꯥ? ꯀꯣꯟꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯁꯥꯕꯥꯠ ꯉꯥꯛꯇꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ ꯑꯗꯣ ꯐꯪꯒꯅꯤ. ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯑꯗꯣ ꯐꯪꯒꯅꯤ. ꯏꯁꯣꯔꯒꯤ ꯅꯨꯃꯤꯠ ꯉꯥꯛꯇꯕ, ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗꯕ. ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯍꯥꯏꯁꯦ ꯃꯥꯕꯨ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅꯦ. ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃ ꯈꯨꯔꯨꯝꯂꯒ ꯂꯩꯕ ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯃꯥꯒꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯈꯤꯒꯅꯤ. ꯑꯗꯨꯅ ꯁꯥꯕꯥꯠ ꯉꯥꯛꯇꯕ ꯃꯈꯩ ꯑꯁꯦ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ, ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ. ꯑꯣꯀꯦ, ꯑꯔꯣꯏꯕꯗ ꯗ ꯊ꯭ꯔꯤ ꯑꯦꯟꯖꯦꯜ ꯃꯦꯁꯦꯖꯇꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ? ꯑꯍꯥꯟꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯀꯔꯤ ꯂꯥꯎꯔꯛꯏ? ꯕꯤꯆꯥꯔ ꯑꯗꯨ ꯂꯥꯛꯈ꯭ꯔꯦꯀꯣ, ꯅꯈꯣꯏ ꯆꯦꯛꯁꯤꯟꯈ꯭ꯔꯣꯀꯣ, ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯣ. ꯕꯤꯆꯥꯔ ꯑꯗꯨ ꯀꯔꯤꯅ ꯇꯧꯒꯗ꯭ꯔꯥ? ꯌꯥꯊꯪꯗꯨꯅ ꯇꯧꯒꯗꯕꯅꯤꯀꯣ. ꯑꯗꯨꯒꯤ ꯃꯔꯝꯅ ꯖꯣꯟ ꯗ ꯔꯦꯚꯦꯂꯦꯇꯔꯅ ꯁꯔꯒ ꯌꯦꯡꯈꯠꯄ ꯃꯇꯝꯗ ꯀꯔꯤ ꯎꯏ? ꯌꯥꯊꯪꯒꯤ ꯎꯄꯨꯗꯨ ꯎꯕꯅꯦ. ꯅꯪꯕꯨ ꯊꯧꯖꯥꯜꯅ ꯀꯟꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯊꯪꯅ ꯅꯪꯕꯨ ꯕꯤꯆꯥꯔ ꯇꯧꯒꯅꯤ. ꯍꯥꯏꯕꯒꯤ ꯑꯔꯊꯥꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯑꯗꯨ ꯅꯪ ꯂꯧꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯥꯊꯪ ꯑꯗꯨꯅ ꯈꯪꯒꯗꯕꯅꯤ. ꯕꯤꯀꯣꯁ ꯃꯔꯝꯗꯤ ꯀꯔꯤ? ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯑꯁꯦ ꯄꯥꯞꯅꯦ. ꯄꯥꯞ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯑꯗꯨꯅꯤ. ꯑꯩ ꯊꯧꯖꯥꯜ ꯂꯧꯔꯦ ꯍꯥꯏꯔꯒ ꯅꯪ ꯄꯥꯞ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯊꯪ ꯊꯨꯒꯥꯏꯈ꯭ꯔꯦ. ꯑꯗꯨꯅ ꯌꯥꯊꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯪꯕꯨ ꯕꯤꯆꯥꯔ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯑꯍꯥꯟꯕ ꯁꯔꯒꯗꯨꯠꯅ ꯂꯥꯎꯕꯁꯦ ꯕꯤꯆꯥꯔ ꯑꯗꯨ ꯍꯧꯈ꯭ꯔꯦꯀꯣ, ꯅꯪ ꯆꯦꯛꯁꯤꯜꯂꯣꯀꯣ, ꯅꯪ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯣ. ꯑꯅꯤꯁꯨꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯀꯔꯤ ꯂꯥꯎꯔꯛꯏ? ꯕꯦꯕꯤꯂꯣꯟ ꯑꯁꯤ ꯇꯨꯈ꯭ꯔꯦ, ꯕꯦꯕꯤꯂꯣꯟ ꯑꯁꯤ ꯇꯨꯈ꯭ರೆ, ꯊꯣꯔꯛꯈ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯒ ꯂꯩꯌꯦꯅꯦ. ꯀꯪꯉꯥꯎꯅꯈ꯭ꯔꯦ, ꯆꯃꯝꯅꯈ꯭ꯔꯦ, ꯕꯦꯕꯤꯂꯣꯟꯒꯤ ꯌꯨ ꯊꯛꯂꯒ ꯂꯣꯏꯅ ꯉꯥꯎꯈ꯭ꯔꯦ. ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯅꯨꯃꯤꯠ ꯈꯪꯗ꯭ꯔꯦ. ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯦ ꯃꯥꯡꯍꯟꯕ ꯍꯧꯔꯦ. ꯃꯥꯒꯤ ꯑꯅꯤꯡꯕꯗ ꯏꯁꯣꯔꯒꯤ ꯃꯤꯡ ꯄꯥꯏꯔꯒ ꯆꯠꯄ ꯍꯧꯔꯦ. ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯃꯥꯟꯕ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯑꯣꯏꯗꯕ, ꯃꯨꯚꯤꯡ ꯑꯣꯐ ꯗ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯅ, ꯃꯨꯚꯤꯡ ꯑꯣꯐ ꯗ ꯁ꯭ꯄꯤꯔꯤꯠ, ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯍꯤꯂꯤꯡ ꯐꯪꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯀꯟꯅ ꯇꯧꯔꯒ ꯂꯩꯕ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯃꯤꯒꯤ ꯃꯤꯠꯇꯗꯤ ꯃꯥꯟꯍꯟꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯣꯏꯔꯣꯏ. ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈ꯭ꯔꯣ ꯍꯥꯏꯅ ꯉꯁꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯕꯨ ꯀꯧꯗꯨꯅ ꯂꯩ. ꯅꯪ ꯕꯦꯕꯤꯂꯣꯟꯗ ꯂꯩꯔꯤꯕ꯭ꯔꯥ? ꯑꯩ ꯕꯦꯕꯤꯂꯣꯟꯗ ꯂꯩꯔꯤꯕ꯭ꯔꯥ? ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ, ꯊꯣꯔꯛꯅꯅꯕ ꯀꯧꯗꯨꯅ ꯂꯩꯌꯦ. ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯊꯣꯔꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯁꯦ. ꯑꯍꯨꯝꯁꯨꯕ ꯁꯔꯒꯗꯨꯠ ꯑꯗꯨꯅ ꯀꯔꯤ ꯍꯥꯏ? ꯗꯤꯁꯥꯏഡ് ꯍꯨ ꯇꯨ ꯋꯔship. ꯀꯅꯥꯕꯨ ꯈꯣꯏꯔꯨꯝꯒꯦꯔꯥ? ꯅꯪ ꯑꯗꯨ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯣꯀꯣ. ꯗ ꯕꯤꯁ ꯑꯣꯔ ꯒꯥꯗ? ꯁꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯒꯦꯔꯥ? ꯅꯠꯇ꯭ꯔꯒ ꯏꯁꯣꯔ ꯅꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯗꯨꯕꯨ ꯈꯨꯔꯨꯝꯒꯦꯔꯥ? ꯁꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯒꯨꯝꯅ ꯑꯁꯦꯡꯕ ꯁꯥ ꯑꯗꯨ ꯅꯠꯇꯦ. ꯃꯁꯤ ꯃꯤ ꯑꯣꯏꯒꯅꯤ, ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯕ, ꯁꯛꯇꯤ ꯄꯥꯏꯕ ꯅꯦꯁꯟ ꯖꯥꯇꯤ ꯑꯣꯏꯒꯅꯤ. ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯒꯦꯔꯥ? ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯃꯇꯨꯡ ꯏꯟꯒꯦꯔꯥ? ꯅꯪꯅ ꯈꯨꯔꯨꯝꯒꯗꯕꯁꯦ ꯀꯅꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯗꯤꯁꯤꯖꯟ ꯂꯧ. ꯅꯪ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯏꯁꯣꯔꯒꯤ ꯁꯤꯜ, ꯏꯁꯣꯔꯒꯤ ꯆꯨꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯅꯝꯈ꯭ꯔꯅꯤ. ꯏꯁꯣꯔꯕꯨ ꯅꯪ ꯈꯨꯔꯨꯝꯗ꯭ꯔꯗꯤ ꯅꯪ ꯁꯩꯇꯥꯟꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯉꯣꯟꯗ ꯃꯥꯔꯛ ꯑꯣꯐ ꯗ ꯕꯤꯁ, ꯁꯥ ꯑꯗꯨꯒꯤ ꯈꯨꯗꯝ, ꯁꯩꯇꯥꯟꯒꯤ ꯈꯨꯗꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯂꯥꯛꯈ꯭ꯔꯅꯤ. ꯑꯩ ꯃꯌꯥꯏꯗ ꯂꯩꯒꯦ, ꯑꯩꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯨ ꯑꯣꯏꯔꯣꯏ, ꯁꯩꯇꯥꯟꯒꯤ ꯃꯤꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯔꯣꯏ. ꯃꯌꯥꯏꯗ ꯀꯔꯤꯁꯨ ꯂꯩꯕ ꯌꯥꯔꯣꯏ. ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯒꯤꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯈꯤꯒꯅꯤ. ꯑꯗꯨꯒꯤ ꯃꯔꯝꯅ Revelation 14:12 Bibleꯅ ꯀꯔꯤ ꯍꯥꯏ? ꯑꯀꯣꯟꯕ ꯃꯇꯝꯗꯀꯣ ꯅꯈꯣꯏꯕꯨ ꯀꯟꯅ ꯄꯔꯁꯤꯀ꯭ꯌꯨꯁꯟꯗꯤ ꯂꯥꯛꯀꯗꯧꯔꯤ. ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ, ꯅꯪ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ, ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯅꯪꯕꯨ ꯍꯥꯠꯇꯣꯛꯂꯅꯤ ꯍꯥꯏꯕꯒꯤ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯑꯁꯦ, ꯑꯀꯟꯕ ꯄꯔꯁꯤꯀ꯭ꯌꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯂꯦꯞꯄ ꯉꯝꯒꯗꯕꯅꯤꯀꯣ ꯍꯥꯏꯕꯒꯤ ꯃꯔꯝꯅ Revelation 14:12 ꯀꯔꯤ ꯍꯥꯏ? ꯑꯀꯣꯟꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯤ, ꯑꯁꯦꯡꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯤ, ꯏꯁꯣꯔꯒꯤ ꯈꯟꯒꯠꯈ꯭ꯔꯕ ꯁꯤꯡꯂꯨꯞ ꯑꯗꯨꯗꯤ, ꯁꯔꯒ ꯆꯠꯀꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯤꯁꯤꯡꯔꯥ, ꯀꯔꯝꯕ ꯁꯤꯡꯂꯨꯞꯂꯥ ꯍꯥꯏꯔꯕꯗꯤ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯑꯃꯁꯨꯡ faith of Jesus. It is not faith in Jesus. ꯖꯤꯁꯨꯗ ꯊꯥꯖꯕ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯊꯥꯖꯕ ꯂꯩꯕ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏ. ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯑꯗꯨꯗꯤ ꯂꯦꯡꯈꯤꯒꯅꯤꯌꯦ. ꯅꯪꯕꯨ ꯐꯣꯔꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯤꯔꯒ ꯍꯟꯈꯤꯒꯅꯤ. ꯑꯗꯨꯕꯨ ꯖꯤꯁꯨꯒꯤ ꯊꯥꯖꯕ ꯑꯗꯨ ꯅꯉꯣꯟꯗ ꯂꯩꯔꯕꯗꯤ ꯅꯪ ꯂꯦꯡꯂꯔꯣꯏ ꯍꯥꯏꯕꯗꯣ ꯈꯪꯉꯤꯅꯦ. ꯑꯗꯨꯅ ꯕꯥꯏꯕꯜꯒꯤ ꯋꯥꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯄꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨ ꯄꯤꯗꯨꯅ ꯂꯩ. ꯕꯥꯏꯕꯜꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯑꯗꯨꯃꯛꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯃꯛ ꯑꯗꯨ ꯂꯩꯌꯨꯀꯣ. ꯃꯥꯕꯨ ꯀꯌꯥꯔꯛ
kayamuk thina torture tawkhibra Calvary cross da ma machin ka thoraga wangang khide adugumba khangba ngambagi adugumba thajabagi ai ngasi siribase miyoiba pap ki damaktene ai amuka hingalaga ipagi manakta lomba naidana ningthau oina pangine abdu jisu ki thajaba leiba adugumna ai koju ngasi ai bo halabusu ai gi nupi angang bo hatorbusu khundagi tan thokrabusu ai ge kari su kana ba benefits kari su pidrabusu mirai birabusu jisu kristana lakpa matamda ai lomba naidana hingba phangani haina jisu na thajakhiba adugumna ai ko ingonda thajaba leiba matamda akonba matamda sa adugi khudam enforce tawrakpa kanda lepa ngamgadoribani aduna ichini now sing ishorna jisugi thajaba do nongonda laiba oishnu haibase ai khoi ngonda mak laiba ngamnanabagi damak ai khoi kanna prarthana tawba tae ishorgi yathang ase phajjana ngakningai honaba tae adubu ishorgi yathang ngaklaga ai sarga chatke haina di ai khoi tawgumsi maramdi mado bible na yade ngamsu ngamloi adubu ai ase sarga chatnaba Jisu Kristana khandokpi bagi maramna ai mana haiba adu inge ko magi yathang adu ngake ko haina nungsi ni yathang adu ngakse inse ne aduna ngasigi Sabbath school asida aikoina khwaidige maru oina obasidi karira ishorge government ase ishorna mai horol dagi mibu semle harga taibang pan asida mibu thamlaga natraga chaukhra graha mayam ase phachana chatan ngai gi damakta mahaki hukum makhada chana hanki logi makhada chana hanki adugumna miyoi bagi damak chung ngasi ishorgi yathang leye ishorgi lo leite haina haigumsi ishorgi yathang piduna leye ishorgi yathanga ishorgi thaujal ase khaina ba sup ya yaroi ai ishor bu lawrage yathang lawroi yaroi ai yathang bu khakta paige ishor mawa lawde haibi yaroi ani ase chatmina gadamani maramdi ishor asidi nungsi bani maramdi ishor asidi thaujal haibani maramdi yathang ase ishor dike thorak bani khaidok nan ba yaroi sumaina tawraga ngasi akonba matamda hingduna leiba ichin inaw aikoi pumnamakna ishorgi yathang asibu nungsina ngakpa ngambang oiba ishorgi yathang asibu aikoina nungsina inba adu oisi ai sarga chatningai gi damakta haina aikoi yathang adu ngak oisi adubu ishorbu nungsibagi damak aikoina yathang adu ngakpa oisi adu oirabadi soidana Jisu Kristana parensinga khonglaga lakpa matamda aikoi anigi ming adusu lauthoraka aikoini mongphamda leiramlubusu mongpham adudiga hawgalaga Jisu Krista bu unaga tabi krabana koi mayambu ishorna thoidok hendokpa bor adu pina biduna ishorgi yathang ase ngakpa ngamba ishorna haiba ase inba ngamba ishorgi thaujal asibu masak khangba ngamba ishorgi aningbagi punsida hingba ngamba amamam oishno haibase aigi prarthani aigi apambani soidanamak ishorna so bor pigini haibase aina thaje nakoi mayambu ishorna thoidok hendokpa bor adu pina biba oishno amen